Akasbani Imphal Moirangthem Ibehaibi Pau Pajari Ahanbada Maruiba Pau Shiksha Mantri Thongnawjam Basantukumar Hairi Rajya Sarkarna Manipurgi Chingtam Thong Manana Sakot Hanaba Kanna Hotnari Education S ki Commissioner Ais Gyan Prakashna Hairi Sarkar ki School Singda Oza Oiribasingna Kharaga Hena Thawai Yauna Hotnarabadi Mahirosingna Sarkar ki School Singda Mahi Tamningbagi Chang Wangkhalakani Pradhan Mantri Narendra Modi ki Pukninggi wa Man ki Baat ki Chama Suba Tangkak Hayeng Ayuk Pung 13 da Akasbani Thongda Sadoklakani amasung Malemdagi terrorism maru phangna muthatnaba amasung sel thadaba jingda akanbandandi pinanaba Shanghai Cooperation Organization gi sadasya lebak singna punna thaudang lominaba matam oire Rajya ki Shiksha Mantri Thongnawjam Basantukumar Hairi Rajya ki BJP Sarkar asina Manipurgi Chingtam Thong Manana Sakothanaba Kanna Hotnari Ukul Jilla gi Myanmar Ngangkhaiga Naknana Laiba Huisu Turel gi Torban da Pangthokpa North East Tourism Festival gi Thauramda Ngarang Saruk Yaraduna Mantri na hai Haukiba Sahi Taruklom asida Sarkar asina Chingi Manung Hunjinba Mafam Kayada Chatuna Sakot Thaurangi Thawaksing Paikhatpadagi Ching amasung Tamgi Marakta Leramba Thong Manadaba Sing Thaningai Oina Hantahanba Ngamle Sarkarna Paikhatliba Sakot Thaurangi Thawaksing asida Miyamna su Mapung Phana Mateng Pangbiba Tangai Phade Mang hai akoibagi phibam lunana thamba mawongda sustainable ecological tourism paikhatpa matam oire haujikti malem asi apikpa khungang amaga chap manare I pau phaunab amadi chathok chachingi pambai phagalakpadagi malem asi global village ki thakta lakhibani mang hai singi manung hunjinba mafam singda eco tourism chakotlanduna mafam adugi miyangi hingbagi thak wangkhalhanba amasung sel thungi phibam phagalhanbada chauna mateng oigani Education S ki Commissioner Ais Gyan Prakashna Hairi Sarkar ki School Singda Oza Oiribasingna Kharaga Hena Thawai Yauna Hotnarabadi Mahirosingna Sarkar ki School Singda Mahi Tamningbagi Chang Wangkhalakani Rajya ki Education S Department Sindana ngasi Imphal ki Konung Mamangda leba Manipuri State Film Development Society Auditorium da Pangthokhiba Mahirosingda Mana Yenthokpagi Thauramda Shri Gyan Prakashna Hai Sarkar ki School Singda Oza Oiribasingi Marakta Oza Kharadi Masana Hairiba Mahigi Thakta Sanadaba Mawongda Yamna Thawai Yaudana Mathau Tawba Kaya Yaubadagi Sarkar ki School Singda Mama Mapasingna Thajaba Walakpagi Maram Amani Maram Aduna Oza Oiribasingna Yamna Lemjaningai Oiraba Sinpham Asigi Magun Ngakna Mahirosingbu Masamaki Macha Masumakni Haina Thabak Tawbagi Hainabi Thamgadabani Mahakna Hai Akoi government schools na hena qualified obati ojasing lei larik lemna piri midday meal piri ari uniform piri adu oragasu akoi school singsida satra aphabase ichang changak taba masi kari gino haragadi ai wakandadi ojasingna honaba watpra qualification dia koina loi hele effort wat pa khaktang suda taba abji akoi yam chawba melais akoi da soiba malaisi ojasingna mai school da chatti akoi na hojik anauba na school khudingi photo ga na phan na tawra hausu chattabagi report adum lai Thauram aduda Board of Secondary Education Manipur na lawba class 10 amasung Council of Higher Secondary Education Manipur na lawba class 12 ki parikha singda sarkar gi school singi oina mark wangna phanglakiba mahiroi humphumde da mana piduna pungning thawatki Malengi Veterinary Numit Palan ngasi Manipur dasu Manipur State Veterinary Council na sinduna Imphal gi Sanjen Thongda leiba Veterinary and Animal Husbandry Director ki Office Complex ta pangthokre thormaduda akang ahi kayana wangangki G20 mifam ga mari lena mathang thagi marida Manipur University da Y20 mifam pangthokadori mifam asigi hiramna Share Future Youth in Democracy and Governance haibasini Mifam asigi matang da pangthokpa pawgi mifam amada Manipur University ki Vice Chancellor Professor and Lokendra Hai mifam asida miyoi sangwa nipuni parom saruk yaraba yai masigi manungda G20 lebaki foreign delegate kun Atai Raja Singdagi lakpa delegate kun mathoi amasung Raja siki tongan bajila sing amasung Manipur University dagi khangatlaba mahiroi humbudrana saruk yagani Hongdokpagi Thauramda Kendragi Youth Affairs amasung Sports Mantri Anurag Singh Thakur Mukhya Mantri Nongthongbam Biren Singh Kendragi Mapan Thauram Rajya Mantri Dr. R.K. Ranjana Singbuna saruk yagani Pradhan Mantri Narendra Modi Pukninggi wa Man ki Baat ki Chama Suba Tangkak Hayeng Ayuk Pung 13 da Akasbani Thongda Sandoklagani Chama Suba Tangkak asi Doordarshan AIR News ki website amasung News on AIR mobile app tachu taba phangani
AR News, DD News, PMO amadi Information and Broadcasting Mantralaya YouTube channel singdachu thoram asi live streaming tawgani. Akasmani Imphal oinasu Pradhan Mantrina wa ngang hek loibaga madugi Manipuri wahanthok sandoktuna tahangani. Manipuri wahanthok asi hayeng numidang pung 9 dachu amuk hana sandokani. Thoram asi Akasmani gi LRS Rasampur dachu relay tawduna sandokani. Direct lol sing kawi thado mar paite tangkhul paumai amasung maungdana ningthau kaba nimita makhoi gi lol da handoktuna sandokani. Marak asida tha khuding aroiba nomaijing namita kajtani gi thongda sandokliba Pradhan Mantri Narendra Modi pungningi wa man ki baat ta sandokhiba tongan ba tangkak singdagi khankatuna akhannaba thoram ama leptana sandorakli. Man ki baat ki makhudha tare suba tangkak ta Pradhan Mantri na electronic ki polam sing sizinabadagi haksang da sokngai oiba wafam singi matang da phongdokhi. साथियों, आज हर घर में मोबाइल फोन, लैपटॉप, टैबलेट जैसी डिवाइसेस आम हो चली है। देश भर में इनकी संख्या बिलियंस में होगी। आज के लेटेस्ट डिवाइस भविष्य के ई वेस्ट भी होते हैं। जब भी कोई नई डिवाइस खरीदता है या फिर अपनी पुरानी डिवाइस को बदलता है तो यह ध्यान रखना जरूरी हो जाता है कि उसे सही तरीके से डिस्कार्ड किया जाता है या नहीं। अगर ई वेस्ट को ठीक से डिस्पोज नहीं किया गया तो यह हमारे पर्यावरण को भी नुकसान पहुंचा सकता है। लेकिन अगर सावधानी पूर्वक ऐसा किया जाता है तो ये रिसाइकल और रीयूज की सर्कुलर इकोनॉमी की बहुत बड़ी ताकत बन सकता है। Marak asida hayang sandokadoriba man ki baat ki chama suba tangkak asi miyam hupna taminanaba Manipurju thorang kyamrum lokatle. Information amasung Broadcasting Mantralaya makhada Prasar Bharati na sinduna akhanaba screening gi thoram ama hayang ayupung 13 da Rajbhavan Imphal da pangthokani. Thoram adu da Manipur gi Rajyapal Anusuya Uike amasung luchingba kya saruk yagani. Tabiriba pawasi Akasbani Imphal dagini. Malemdagi terrorism maru phangna muthat kinaba masung makhoida sel thada basingda akan badandi pinanaba Shanghai Cooperation Organization SCO gi sadasya laibak singna punna thodang longminanaba ngakchel mantri Rajnath singna hairi. New Delhi da ngarang SCO sadasya laibak singi ngakchel mantri singi mifamda wa ngangladuna Siri singna hai terrorist ki thabak thoram sing asi miyoiba khunai gi mayoktani masung masina kaidongai dasu santi purakpo oithok loi. Terrorism ki thabak thoram singda naha oiriba nyoi kya yauksin khibana khunai amagi sel thum amasung santi raksa ki phibamda chauna akaiba piri. Man hai leibak amagi apunba ngangkhai amasung ning tambada singnarakwa matamda SCO leibak singna mateng pangnaduna punna thengnaminanaba yaba thausil ama puthokpa Bharat na pami. Malenggi oina mahausa ki khudong thiba thodok sing thorakpa matamda Bharat ki maikedagi mateng pangwi thogom kaya leptana chatharakli. Covid laichat ki matam amasung handakta Turkey da yuhar habada awa ana nanglaba singi mafamdasu leibak asina mateng kaya pangki hainasu Siri singna phongdokhi. Karnataka Vidhan Sabha Mikhal gi damak vote khomgi thabak khamthengna kalle tongan ba rajniti dol singi lusingba kayana road show pangthokpa amadi miyam gi mitin kaya pangthoktuna makhoi gi mirep singi damak ngamjabi thaduna vote khomnari. Ngasi Hamnabad Bijapura lamdam amasung Kurachi na chingwa mapam singda pangthokadaba Mikhal gi mitin singda Pradhan Mantri amasung BJP luchingba Narendra Modi na wa ngangani. Aroibada maruiba pau amo. Shiksha Mantri Thongnawjam Basanto Kumana hairi Rajya Sarkar na Manipur gi sing tamthong manana chakot hanaba kanna hotnari. Education S ki Commissioner Ais Gyan Prakash na hairi Sarkar gi school singda oja oiriba singna kharaga hena thawai yaun hotnarabadi mahiroi singna Sarkar gi school singda mahi tamningbagi chang wangkhalakani. Pradhan Mantri Narendra Modi punginggi wa man ki baat ki chama suba tangkak hayang ayupung 13 da kaspan gi thongda sandoklagani amasung malemdagi terrorism maru phangna muthatnaba amasung sel thadaba singda akanbadandi pinanaba Shanghai Cooperation Organization gi sadasya laibak singna punna thodang longminaba matam oire paulejare.